ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯑꯁꯪꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯁꯪꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯪꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯑꯁꯤ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯝꯗꯦ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯥꯅ ꯑꯉꯥꯡ ꯃꯆꯥꯒ ꯄꯨꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯨꯕ ꯅꯥꯟꯕꯁꯨ ꯀꯌꯥ ꯈꯪꯗꯦ꯫ ꯊꯣꯏꯅꯨ ꯑꯁꯤ ꯃꯆꯤꯟꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯝ ꯑꯗꯨꯕꯨ ꯇꯩꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎ ꯍꯧꯒꯠꯇꯦꯕ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ꯫ ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯐꯅ ꯌꯥꯝꯅꯁꯨ ꯉꯥꯡꯂꯦ, ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯂꯩꯁꯥꯕꯤ ꯃꯥꯅ ꯀꯦꯗꯅ ꯃꯧꯗ ꯂꯩꯒꯗꯧꯁꯤꯗ ꯑꯉꯥꯡ ꯅꯞꯆꯣꯕ ꯈꯔꯒ ꯄꯨꯟꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯗꯤꯅꯦ ꯈꯣꯏꯗꯧꯁꯤ ꯄꯨꯔꯛ ꯍꯦꯛ ꯁꯧꯒꯠꯂꯤ꯫ ꯏꯆꯥ ꯑꯃꯈꯛ ꯄꯣꯛꯄꯁꯦ ꯄꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏ꯫ ꯊꯣꯏꯅꯨꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯊꯣꯏꯅꯨ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎ ꯃꯈꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯀꯥꯝꯁꯨ ꯋꯥꯋꯥ ꯆꯜꯂꯤ꯫ ꯊꯣꯏꯅꯨ ꯈꯔ ꯁꯥꯎꯅ, ꯅꯣꯡꯕꯨ ꯉꯥꯜꯂꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯁꯦ ꯍꯧꯔꯛꯑꯗꯧꯅꯤ꯫ ꯏꯁꯧ ꯂꯥꯡꯗ꯭ꯔꯗꯤ ꯂꯩꯕꯥꯏꯅꯗ꯭ꯔꯕ ꯈꯪꯗꯦꯕ꯫ ꯅꯨꯡꯇꯤꯒꯤꯅꯤ ꯏꯁꯧꯅ ꯌꯥꯀꯥꯏꯔꯣꯏ ꯑꯣꯏꯔꯕꯅꯤꯅꯅꯦ ꯗꯥꯎ ꯊꯨꯝ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯩ꯫ ꯑꯁꯪꯕꯤ ꯁꯥꯎꯅ, ꯍꯩ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯠꯅꯕꯤ, ꯏꯁꯧ ꯂꯥꯡꯅꯕ ꯊꯕꯛꯇꯤ ꯀꯅꯥꯅ ꯇꯧꯏ? ꯍꯥ? ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯝꯒꯁꯤ ꯇꯩꯕ ꯃꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯃꯁꯤꯗ ꯌꯥꯍꯧ ꯊꯦꯡꯉꯦꯈꯩ ꯍꯧꯒꯠꯂꯛꯑꯅꯤ꯫ ꯍꯥ? ꯑꯗꯩꯗꯤ ꯅꯞꯆꯣꯕ ꯑꯉꯥꯡ ꯈꯔꯒ ꯄꯨꯜꯂꯒ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯩꯈꯥ ꯍꯨꯔꯥꯜꯂꯦꯒ ꯑꯗꯒꯤ ꯑꯗꯨ ꯇꯧꯔꯝꯃꯦꯒ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯕ ꯅꯠꯇꯦ꯫ ꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯃꯤ 이루자겠니 하면서 강데 못 리바 낭세 이사한테 하면은 아이 미기 망다네 제 이까예 이사하니까 하이닝니예 나사네 하면 이까르가나 아요분이 꼭 하유가이노 아이수 낭세 이마니까 하이자닝데 이 서운함으로 랑이바 꽉가 짜릿만해 아상비 아무것도 사오나 하이 낭네 이몽다 야 투나 쌍크로서 살로 나 sak도 우부다 아이 굿차세 마랭 짤레 아이네 마기 sak도 인자닝 키제 강하우디 ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯨꯔꯥꯗꯨꯅ ꯃꯆꯥꯗ ꯊꯣꯝꯃꯛꯏ꯫ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯊꯣꯏꯅꯨꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯅꯨꯔꯥꯗꯨꯅ ꯄꯥꯜꯂꯤ꯫ ꯊꯣꯏꯅꯨ ꯈꯣꯟꯖꯦꯜ ꯀꯟꯅ, ꯑꯣꯏ ꯃꯥ ꯑꯩ ꯁꯤꯔꯦ꯫ ꯊꯣꯏꯅꯨꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯊꯣꯏꯅꯨ ꯃꯔꯥꯏꯕꯛ ꯑꯗꯨ ꯅꯥꯟꯗꯨꯅ ꯁꯧꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯃꯥ ꯁꯣꯅꯣ ꯆꯨꯕꯤ, ꯅꯆꯥꯗꯕꯨ ꯋꯥꯏꯇꯩ ꯅꯨꯔꯥꯗꯨꯅ ꯊꯣꯝꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ? ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯀꯔꯤꯒꯤ ꯍꯧꯅꯗꯕ? ꯍꯥ? ꯅꯆꯤꯟꯗꯨ ꯌꯥꯝꯅ ꯈꯨꯝꯅꯤꯡꯂꯕꯗꯤ ꯑꯗꯨꯅꯤ, ꯈꯨꯝꯈꯣꯗ꯭ꯔꯥ ꯅꯆꯤꯟꯗꯨ ꯌꯥꯝꯅ ꯈꯨꯝꯈꯣ꯫ 이마 파타비 나사르 누라나 토마가 비낭 낭 부파타 비낭 아시 하이람두나 토이누디 이몽데 사우나 상키람미 아상비 이사울랑두나 와이도 마카타나 타이람미 농틸기 마땀니 토이누도 앙아 크라 푼신두나 하이사리 앙아우사나나 이세 토이노 미나이바 이세 토이누 낭사 야모리 낭가 자민 탁미나가노 마헥 짱가니나 하이바 토이노 마미토 숙신두나 앙아우사나디 옌두나 ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯅꯤ꯫ ꯏꯆꯦ ꯊꯣꯏꯅꯨꯁꯦ ꯑꯃꯣꯠꯄꯤ ꯂꯩꯁꯥꯕꯤꯅꯁꯨ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯅ꯫ ꯅꯈꯣꯏꯒꯤ ꯅꯃꯥ ꯃꯕꯨꯛ ꯐꯠꯇꯕꯤ ꯆꯥꯕꯤ ꯃꯥꯟꯕꯤ ꯃꯅꯦ ꯃꯀꯨ ꯄꯤꯖꯅꯤꯡꯗꯕꯗꯨꯅ ꯍꯥꯏꯔꯒ ꯂꯧꯔꯤꯕꯅꯤꯅꯦ꯫ ꯃꯍꯤꯛꯇꯤ ꯅꯈꯣꯏ ꯅꯃꯥꯗꯨꯅꯤ, ꯅꯣꯏ ꯅꯃꯥꯗꯣ ꯌꯥꯝꯅ ꯇꯝꯅꯤ꯫ ꯑꯉꯧ ꯁꯅꯥꯅ, ꯏꯆꯦ ꯊꯣꯏꯅꯨ ꯑꯩꯈꯣꯏ ꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ, ꯏꯃꯥꯗ ꯍꯥꯏꯗꯣꯛꯆꯅꯤ ꯏꯆꯦ ꯊꯣꯏꯅꯨ ꯅꯪ꯫ ꯍꯥꯏꯗꯣꯛꯎꯔꯣꯅꯦ, ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯍꯥꯏꯗꯣꯛꯎꯁꯣ꯫ ꯃꯃꯤꯡꯃꯛꯅ ꯉꯧꯗꯤ ꯉꯧꯗꯅ ꯑꯉꯧ ꯁꯅꯥ ꯀꯥꯏꯅ꯫ ꯅꯪꯒꯤ ꯃꯤꯡꯗꯤꯅꯦ ꯑꯃꯨꯛꯀꯊꯤ ꯀꯧꯗꯧꯕ ꯈꯪꯉꯕ? ꯑꯃꯨꯛꯀꯊꯤ꯫ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯑꯉꯧ ꯁꯅꯥ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ, ꯏꯆꯦ ꯊꯣꯏꯅꯣ ꯅꯪ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯗꯣꯛꯎꯒꯦ ꯈꯪꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧ ꯁꯅꯥꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯑꯉꯧ ꯁꯅꯥ ꯇꯥꯅꯕ ꯀꯟꯅ ꯂꯥꯎꯗꯨꯅ, ꯍꯥꯏꯗꯣ ꯅꯣꯏꯒꯤ ꯅꯃꯥ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯥꯟꯕꯤꯗꯣ ꯊꯣꯏꯅꯨ ꯑꯩꯅꯅꯦ ꯀꯤꯕꯤꯒꯗꯧ ꯅꯠꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯉꯧ ꯁꯅꯥꯒ ꯃꯃꯥ ꯑꯔꯨꯕꯤꯒꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯔꯨꯕꯤ ꯁꯥꯎꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ, ꯍꯩ ꯊꯣꯏꯅꯨ ꯅꯪ ꯅꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗ ꯀꯩꯀꯩ ꯍꯥꯏꯕ? ꯊꯣꯏꯅꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ, ꯏꯗꯣꯝꯆꯥ ꯑꯩꯅ ꯀꯩꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯏꯗꯣꯝꯆꯥꯒꯤ ꯅꯆꯥꯅꯨꯄꯥ ꯉꯧꯗꯤ ꯉꯧꯗꯕ ꯑꯉꯧ ꯁꯅꯥꯁꯤꯅꯅꯦ ꯀꯔꯤꯝꯇꯃꯛꯇꯕ꯭ꯔꯣ? ꯊꯣꯏꯅꯨ ꯑꯉꯧ ꯁꯅꯥꯗ ꯌꯦꯡꯗꯨꯅ, ꯍꯩ ꯑꯃꯨꯛꯀꯊꯤ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯅꯃꯥꯁꯤ ꯂꯣꯏ ꯇꯝꯕ ꯌꯥꯗ꯭ꯔꯣ? ꯇꯝꯅꯤꯖꯈꯤꯗꯥꯏꯅ ꯍꯥꯏꯗꯣꯛꯀꯅꯤꯗ꯫ ꯑꯔꯨꯕꯤ ꯁꯥꯎꯅ, ꯂꯩꯁꯥꯕꯤ ꯁꯥꯕꯣꯠꯅꯕꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯆꯥꯗ ꯑꯃꯨꯛꯀꯊꯤ ꯀꯥꯏꯅꯁꯨ ꯍꯩꯖꯕ ꯁꯥꯔꯤꯅꯦ꯫ ꯍꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯃꯤꯡ ꯁꯣꯏꯅ ꯊꯣꯟꯕꯗꯨꯗꯅꯦ ꯑꯩꯅ ꯆꯨꯝꯊꯣꯛꯄꯤꯕꯅꯤ, ꯉꯧꯁꯨ ꯉꯧꯗꯕꯁꯤꯗ ꯑꯉꯧ ꯁꯅꯥ ꯀꯥꯏꯅ꯫
ꯅꯆꯥ ꯅꯨꯄꯥꯁꯤꯒꯤ ꯃꯤꯡꯗꯤ ꯑꯃꯨꯀꯥꯊꯤ ꯍꯥꯏꯅ ꯊꯣꯟꯗꯧꯕ ꯃꯨꯔꯒ ꯀꯥꯔꯒ ꯊꯤꯕ ꯑꯃꯨꯀꯥꯊꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯨꯔꯒ ꯀꯥꯔꯒ ꯊꯤꯕ ꯑꯃꯨꯀꯥꯊꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯏꯅꯦ ꯉꯁꯤꯅꯦ ꯑꯔꯨꯕꯤ ꯑꯩꯒꯤ ꯃꯁꯤꯡꯗꯨ ꯂꯥꯛꯂꯕꯗꯤ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯑꯃꯠꯇ ꯌꯥꯎꯔꯣꯏꯍꯦ ꯅꯪ ꯍꯧꯔꯤꯌꯦ ꯅꯪ ꯏꯟꯗꯣꯝꯆꯥꯒꯤ ꯃꯁꯤꯡ ꯂꯥꯛꯑ ꯀꯩꯗꯧꯗꯣꯏꯕ ꯏꯟꯗꯣꯝꯆꯥꯒꯤ ꯃꯁꯤꯡꯗꯣ ꯊꯣꯏꯅꯨ ꯑꯩꯉꯣꯟꯗꯗꯤ ꯆꯪꯉꯣꯏ ꯍꯥꯏꯕꯁꯦ ꯏꯟꯗꯣꯝꯆꯥ ꯈꯪꯕꯤꯌꯨ ꯑꯔꯨꯕꯤ ꯁꯥꯎꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯈꯣꯡꯁꯦꯠ ꯁꯦꯠꯇꯨꯅ ꯍꯥꯏꯔꯛꯏ ꯆꯪꯕ꯭ꯔꯥ ꯆꯪꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯦ ꯑꯔꯨꯕꯤ ꯑꯩꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯏꯃꯤꯡꯗ ꯇꯥꯕꯗ ꯀꯤꯕꯗꯅꯦ ꯊꯛ ꯅꯤꯛꯅꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯗꯨ ꯊꯣꯏꯅꯨꯒꯤ ꯃꯁꯝ ꯐꯣꯏꯒꯗꯕꯒꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯑꯣꯏꯅ ꯑꯔꯨꯕꯤꯒꯤ ꯃꯁꯝꯗꯨ ꯐꯣꯏꯕꯤꯔꯝꯃꯤ ꯊꯣꯏꯅꯨ ꯑꯔꯨꯕꯤꯒꯤ ꯃꯁꯝꯗꯨ ꯐꯣꯏꯅ ꯈꯪꯕ꯭ꯔꯥ ꯐꯠꯇꯕꯤ ꯃꯧ ꯅꯪ ꯋꯥꯅ ꯄꯨꯔꯕꯅ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯅꯪꯁꯤ ꯉꯁꯤꯗꯤ ꯊꯣꯏꯅꯨ ꯑꯣꯏꯅ ꯋꯥꯔꯛꯄꯤꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯑꯔꯨꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ ꯑꯔꯨꯕꯤꯗꯤ ꯊꯣꯏꯅꯨꯅ ꯃꯁꯝ ꯐꯣꯏꯕꯗꯨꯗ ꯅꯥꯔꯗꯨꯅ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯔꯨꯕꯤꯗꯨ ꯂꯥꯎꯔꯝꯃꯤ ꯑꯣ ꯏꯃꯥ ꯑꯁ ꯅꯆꯥ ꯑꯩ ꯁꯤꯔꯦ ꯏꯃꯥ ꯅꯪꯅ ꯅꯦꯝꯅ ꯄꯣꯛꯄꯤꯔꯝꯗꯅ ꯆꯃꯣꯠꯅꯕꯤ ꯂꯩꯁꯥꯕꯤꯁꯤꯅ ꯅꯆꯥꯒꯤ ꯁꯝꯁꯦ ꯂꯣꯏꯅ ꯐꯣꯏꯈ꯭ꯔꯦ ꯍꯩ ꯆꯃꯣꯠꯅꯕꯤ ꯂꯩꯁꯥꯕꯤ ꯅꯪꯁꯨ ꯑꯩꯒꯤ ꯁꯝꯗꯣ ꯈꯔ ꯐꯣꯏꯔꯕꯗꯤ ꯌꯥꯔꯦ ꯊꯥꯗꯣꯛꯑꯣ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯑꯩꯗꯤ ꯐꯣꯏꯈꯤꯗꯧꯔꯤ ꯅꯪꯒꯤ ꯅꯁꯝꯁꯦ ꯅꯅꯦꯝ ꯅꯀꯨꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯕ ꯉꯝꯗꯕ ꯅꯈꯣꯏꯁꯦ ꯇꯥ ꯃꯈꯩ ꯐꯨꯔꯒ ꯐꯗꯧꯅꯤ ꯑꯔꯨꯕꯤꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯊꯣꯏꯅꯨꯗꯨ ꯊꯥꯗꯣꯛ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯔꯨꯕꯤꯗꯨ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ ꯊꯣꯏꯅꯨ ꯏꯟꯗꯣꯝꯆꯥ ꯅꯥꯕꯗ ꯂꯣꯏꯔꯦ ꯏꯟꯗꯣꯝꯆꯥꯒꯤ ꯁꯝꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯀꯩꯗꯧꯕꯒꯦ ꯏꯟꯗꯣꯝꯆꯥ ꯂꯥꯜꯂꯦ ꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯑꯔꯨꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯊꯣꯏꯅꯨꯁꯨ ꯁꯝ ꯐꯣꯏꯕꯗꯨ ꯂꯦꯞꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯊꯣꯏꯅꯨ ꯑꯩꯉꯣꯟꯗ ꯍꯧꯔꯛꯂꯕꯗꯤ ꯑꯗꯨꯅꯤ ꯏꯟꯗꯣꯝꯆꯥꯅ ꯆꯤꯟ ꯈꯔ ꯀꯜꯂꯒ ꯑꯩꯉꯣꯟꯗꯒꯤ ꯍꯦꯛꯇ ꯉꯝꯗꯧ ꯃꯥꯜꯂꯨꯔꯕꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯍꯧꯔꯛꯀꯅꯨꯀꯣ ꯍꯧꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯏꯟꯗꯣꯝꯆꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯅꯨꯗꯨ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯔꯨꯕꯤ ꯊꯣꯏꯅꯨꯅ ꯃꯁꯝ ꯐꯣꯏꯔꯝꯕꯒꯤ ꯅꯥꯔꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯂꯤ ꯑꯩꯅ ꯁꯝ ꯐꯣꯏꯒꯦ ꯇꯧꯔꯒ ꯃꯥꯒꯤ ꯊꯣꯏꯅꯨ ꯍꯥꯏꯕꯤ ꯆꯃꯣꯠꯅꯕꯤ ꯂꯩꯁꯥꯕꯤꯁꯤꯅ ꯑꯣꯏꯅ ꯑꯩꯒꯤ ꯁꯝꯁꯦ ꯂꯣꯏꯅ ꯐꯣꯏꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯦ ꯄꯨꯔꯥ ꯑꯐꯥꯎꯕꯤꯅꯤ ꯃꯋꯥ ꯅꯥꯏꯕꯒ ꯈꯪꯗꯣꯏꯌꯦ ꯃꯁꯦ ꯑꯔꯨꯕꯤꯗꯨ ꯊꯣꯏꯅꯨꯅ ꯃꯁꯝ ꯐꯣꯏꯔꯝꯕꯗꯨꯗ ꯃꯥ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯑꯁꯪꯕꯤꯗꯨ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯃꯦꯝꯆꯥꯒ ꯊꯦꯡꯅꯔꯝꯃꯤ ꯃꯦꯝꯆꯥ ꯑꯁꯪꯕꯤꯕꯨ ꯎꯕꯗ ꯀꯧꯔꯛꯂꯝꯃꯤ ꯑꯁꯪꯕꯤ ꯅꯪꯕꯨ ꯀꯩꯊꯦꯜ ꯀꯥꯔꯛꯂꯤꯔꯣ ꯍꯣꯏ ꯏꯆꯦ ꯐꯤ ꯁꯥꯅꯕ ꯂꯪ ꯈꯔ ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯝꯕꯅꯤ ꯑꯗꯣ ꯏꯆꯦꯗꯤ ꯀꯔꯤ ꯂꯩꯔꯝꯂꯤꯕꯅꯣ ꯌꯥꯎꯁꯪ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯁꯨꯁꯤꯡꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯂꯩꯕꯤꯔꯝꯕꯅꯤꯗ ꯌꯦꯡꯕꯤꯔꯝꯕꯅꯤ ꯑꯗꯨ ꯉꯥꯏꯈꯣ ꯑꯁꯪꯕꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯗꯣ ꯅꯍꯥꯟꯁꯨ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯃꯥꯒꯤ ꯑꯔꯨꯕꯤ ꯍꯥꯏꯕꯤ ꯃꯧꯗꯣ ꯃꯥꯒ ꯃꯁꯝ ꯐꯣꯏꯅꯩꯅ ꯇꯥꯏꯅꯦ ꯏꯆꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯇꯧꯔꯤꯕꯁꯦ ꯖꯨꯠꯃꯦꯟ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯦ ꯑꯩꯅꯁꯨꯅꯦ ꯐꯅꯌꯥꯝꯅ ꯉꯥꯡꯕꯅꯤ ꯑꯗꯨꯕꯨ ꯃꯅꯥꯗ ꯍꯥꯞꯇꯦ ꯑꯗꯨꯅꯤꯅꯦꯍꯦ ꯀꯥꯟꯅꯗꯦ ꯑꯁꯪꯕꯤ ꯅꯨꯄꯥ ꯑꯐꯕ ꯊꯤꯗꯨꯅꯅꯦ ꯂꯨꯍꯣꯡꯈꯤꯅꯕ ꯇꯧꯁꯤ ꯃꯗꯨꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯑꯁꯪꯕꯤꯒ ꯃꯦꯝꯆꯥꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯣꯏꯅꯨ ꯍꯣꯏꯒ ꯌꯨꯝꯊꯪꯅꯕꯗ ꯂꯦꯝꯕꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤ ꯑꯁꯤ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯔꯝꯃꯤ ꯅꯨꯄꯥꯗꯒꯤ ꯂꯧꯊꯣꯛ ꯆꯥꯊꯣꯛꯄꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯂꯦꯝꯕꯤ ꯃꯥ ꯃꯉꯥꯏꯌꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯔꯝꯃꯤ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯁꯥꯈꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯥꯁꯨ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯁꯥꯈꯤ ꯃꯆꯥꯗ ꯉꯥꯡꯕꯒꯤ ꯃꯍꯨꯠ ꯃꯥꯅ ꯍꯦꯟꯅ ꯊꯧꯖꯤꯜꯂꯤ ꯂꯦꯝꯕꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯀꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯀꯦꯔꯤ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯏꯃꯥꯕꯨ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯏꯆꯥꯅ ꯍꯣꯔꯦꯟꯅꯦ ꯅꯨꯄా ꯎꯅꯕ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯃꯇ ꯂꯩꯔꯛꯀꯦꯔꯣ ꯏꯃꯥ ꯀꯔꯤꯒꯤ ꯉꯥ ꯃꯆꯥ ꯆꯥꯗꯣꯏꯅꯣ ꯅꯆꯥꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯉꯥꯖꯥꯎ ꯑꯣꯏꯅ ꯂꯩꯔꯛꯀꯦ ꯑꯗꯨꯒ ꯏꯃꯥ ꯏꯆꯥ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯆꯥꯁꯤ ꯅꯆꯥꯅ ꯉꯁꯤ ꯎꯅꯒꯗꯧꯔꯤ ꯅꯨꯄꯥꯁꯦ ꯆꯤꯔꯥꯏ ꯈꯔ ꯇꯥꯡꯖꯔꯁꯨ ꯁꯦꯜꯗꯤ ꯈꯨꯄꯥꯏ ꯑꯃ ꯃꯉꯣꯟꯗ ꯍꯦꯛꯇ ꯂꯩꯍꯜꯂꯒ ꯂꯣꯏꯔꯦ ꯁꯥꯈꯤ ꯅꯣꯛꯂꯒ ꯂꯩꯍꯟꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯑꯄꯪꯕ ꯅꯨꯄꯥ ꯈꯜꯂꯒꯅꯦ ꯂꯧꯊꯣꯛ ꯆꯥꯊꯣꯛꯀꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄꯪꯕꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯁꯤꯡꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯏꯃꯥꯅ ꯁꯤꯡꯉꯨ ꯍꯣꯏ ꯏꯃꯥ ꯂꯧꯊꯣꯛꯀꯦ ꯑꯗꯣ ꯏꯃꯥ ꯅꯆꯥꯁꯤ ꯐꯖꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯐꯖꯔꯦ ꯈꯨꯜ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯑꯩꯒꯤ ꯏꯆꯥꯅ ꯃꯌꯥꯝꯁꯤꯗꯒꯤꯅꯦ ꯏꯍꯦꯟ ꯍꯦꯜꯂꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯆꯥ ꯄꯣꯛꯆꯕ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯈ꯭ꯔꯦ ꯁꯠ ꯍꯩ ꯑꯗꯣ ꯍꯣꯔꯦꯟꯅꯦ ꯍꯩ ꯌꯦꯡꯉꯣꯏ ꯉꯥꯖꯥꯎ ꯂꯩꯔꯛꯄ ꯀꯥꯎꯅꯤꯀꯣ ꯀꯥꯎꯔꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯁꯥꯈꯤ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯐꯁꯨ ꯐꯖꯩꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯂꯦꯝꯕꯤ ꯑꯁꯦ ꯇꯨꯡꯗ ꯌꯦꯡꯂꯤ ꯐꯖꯩ ꯃꯥꯡꯗ ꯌꯦꯡꯂꯤ ꯐꯖꯩ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗꯀꯣ ꯁꯤꯗꯅꯤꯅꯦ
nupa mayam sina ai isan pi asida koitan tanaribase asi khanduna sakhi du momonok sarami nomagi namitni thoinudu makok maru isau sau makai sumangdu da phamduna nungsa yairi asangbi su imungdagi thoklai asangbi masanupi di yengduna asumna hairami hai nakok naru isau sau makai phamdu leikadabagi sarukpudine irudo sekna luthokluso san numit tha yenglaga iru zarabani ne nasaga to marang lange thoinuna karaidagi inga kansida iru sabagna marwe asangbi sauna ibema nangna tanbasi oka talida ko khara leirabadi sak sayo phawbane tali haidana harakadoribani nang arembada aibu sawalakan ko iru sasa luthu sa ekhoi ma sa ai yam talida mini inge hari mutada iru so mai hai nangna iru zarakri basya kaya kuire iru du luzadrabani na nura na tangari ne nang ubada ne ai tukachare pharasu phatrasu nangse leisabi pharabane leisabi pharaba thoino mamit wa manawa tawduna haire imana haisidi aise makhagi nupa sopi lembi dawna taw makai keraga nupa naga ka taw hairiro ho ai nangonda ne adun taw hakibra ha nangse leisabi pharabane luna na layu haibagi wani ne nangse lekai step what pata maming chatle khatpada maming chatu sarakpudine motpada maming chali duna phatroi ma masinse khomemi masibo ngasi ne aine sarok tanaiba khomningi ba nachindo thugai ba soroi ko nang thugai biro he imana aigi sinsi thugai raga aigi yenglaga leirani he masi kaya dun yeu ko masya masi ngasi ne masi purge de he masi asi haiduna asangbidu masabu phuga da bagi tawrami thoinudo mamana phudawre khangbadagi sen khirami asangbi masana sen khibudu yengduna asumna lawhawi hai sen khinu lawne nang lawo hijabi ko sabi ma bi pale namadi tanaraga phujawne ngam sungamoi asi hairaga nokladuna sen khirami asangbi masana sen khibudu yengduna masibu karam kandobu gyan tarakadoribano mada nangnabada aisia wabada loirabani o moi baba nangsu siganbu oina tawradana nantani sidoktre nasanu pise nanai bi ai laknaba ngamdre aina haibuwa amatta nasanu pise lawtre moi babadi lairei pakta nayahigat to leiramkani moi babadi nya yahigat pasu khara pamjabani na soidri higat na yenglamkani eba asangbidu taridu da phamduna kapni thoinu sosum lambi da lakpana khanghaudana nupa ma ke he khangtheng thengzini thoinu sauna he namitu dro asi haraga nupa du yenglei nupa du gi phajaba masaktu ubada thoinu du maya ka du na yengli topok du thoinu gi khuyeng du da hainadana kari khuyeng manam inam nam ji gai leisabini sibu moni moladana ngasi di thoinu du topok ki wa du tabada ikai khajik phawrami thoinu nokladuna ibwa nangdi nasak yam phaje ha nangming kai kauge tompok mamit ani du suksin na duna namthibi iginu nangna agi ming hangide agi ming khanglaga na kai dog haino tanja du picture ga themunga du kana selai picture sor thabet honduna thoinogi manak adu leptuna isi thoino maning la bukta tharoi myam tai hai isi thoino akhoi tharoi khuluse mi myam amasu tharoi khul mesaki thoino mabuk ningda sumna khali parke ngani se amulai mina ngakdang wari sana basida odo asi krapot aina sarokna ba masi ngang ani se khongba sida namsindu yeng thoino du tompok na leplam maduda yenglei adubu tompok ti leramtre thoino du koyeng amu yenglei thembungna ji thoino karai du yengi do law chalase ba min loi khulamani thoino khara sauna he thorai masani noi ni nya noi pharakta laktana masak phajaba nupa du gi maminga amda khangauje ba pitruna ji thoino masak phajaba nupa haidi sida leplam nupa du natra adudi asongi lambi do tu asite sakhibani asi haiduna picture tompona sakhiba lambi duda khadombi thinduna tai thoinuna tharoi khunbaga lai ngasigi numita masak phasaba nupa dugi maming khangdabi yadabani masak phasaba nupa do phakna tirusila asi haiduna makhoya humadu nupa du buthi basalami tompok tu khongnang makhong aduda lembi ga phamduna wari sari tompokna lembi nangsi mina nupa yam koi haini ko lembi marega du kolap tawduna haire ta tompa mina hainaraga nangna thajairo aikhoi ningi nuksina basi ubadanya kalaktana thugaina misilili makhoi do lembi ai nang muthajai adu lembi aikhoi mana mamu pam mai haiduna tum haidu lei ta tompa matam khraga lekhisi
ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅꯣꯗꯣ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯣꯏꯅꯣ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯠꯇꯨꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯒꯤ ꯃꯤꯡ ꯍꯪꯂꯒ ꯍꯥꯏꯔꯝꯗꯕꯤ ꯆꯠꯈ꯭ꯔꯤꯗꯤ ꯇꯣꯝꯄꯣꯛ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯁꯤꯒꯤ ꯆꯃꯣꯠꯅꯕꯤ ꯂꯩꯁꯥꯕꯤꯁꯤꯗ ꯀꯔꯣꯝꯗꯒꯤ ꯂꯥꯏꯟ ꯇꯧꯁꯤꯗ ꯊꯣꯏꯅꯣꯅ ꯈꯨꯝꯃꯨꯅꯦ ꯑꯩꯅ ꯃꯤꯡ ꯍꯪꯂꯒ ꯅꯪꯅ ꯍꯥꯏꯔꯝꯗ꯭ꯔꯤꯗꯤ ꯀꯩꯒꯤꯅꯣꯕ ꯂꯦꯝꯕꯤ ꯊꯣꯏꯅꯣꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯗꯨꯅ ꯊꯣꯏꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯩꯅꯣ ꯃꯥꯁꯦ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯅꯤ ꯅꯪꯅ ꯃꯥꯒꯤ ꯃꯤꯡ ꯍꯪꯂꯤꯕꯗꯤ ꯀꯩꯒꯤꯅꯣ ꯊꯣꯏꯅꯣ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯃꯥ ꯄꯥꯝꯕꯒꯤ ꯃꯥꯒꯤ ꯃꯤꯡ ꯍꯪꯂꯤꯕ ꯈꯪꯉꯕ ꯂꯦꯝꯕꯤ ꯁꯥꯎꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯁꯦ ꯑꯩꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯅꯤ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯊꯣꯏꯅꯣꯁꯨ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯒꯦ ꯍꯥꯏꯔꯣ ꯂꯦꯝꯕꯤꯗꯨ ꯊꯣꯏꯅꯣꯒꯤ ꯋꯥꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯅꯪꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯊꯣꯏꯅꯣꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯒꯗꯕꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯅꯣꯅ ꯑꯣꯏꯅ ꯂꯦꯝꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ ꯑꯗꯨꯝꯅ ꯊꯣꯏꯅꯣꯅ ꯂꯦꯝꯕꯤꯒꯤ ꯃꯁꯝ ꯐꯣꯏꯕꯗꯨꯗ ꯂꯦꯝꯕꯤꯗꯨꯗꯤ ꯅꯥꯕꯅ ꯂꯣꯏꯔꯝꯃꯤ ꯂꯦꯝꯕꯤꯗꯨ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯣ ꯏꯃꯥ ꯅꯆꯥ ꯁꯤꯔꯦ ꯍꯥꯏ ꯊꯣꯏꯅꯣ ꯍꯥꯏꯕꯤ ꯆꯃꯣꯠꯅꯕꯤ ꯑꯩꯒꯤ ꯁꯝꯁꯤ ꯊꯥꯗꯣꯛ ꯇꯥꯇꯣꯞꯄꯣ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯃꯥꯡꯗ ꯆꯃꯣꯠꯅꯕꯤꯁꯤꯅ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯔꯒ ꯅꯪꯅ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯤꯕꯗꯨꯕꯣ ꯀꯩꯒꯤꯅꯣꯕ ꯇꯣꯝꯄꯣꯛ ꯆꯥꯎꯅ ꯊꯣꯏꯅꯣꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯊꯣꯏꯅꯣꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨꯒ ꯊꯦꯝꯕꯨꯡꯒꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯦꯝꯕꯤꯗꯤ ꯇꯣꯝꯄꯣꯛꯅ ꯊꯣꯏꯅꯣꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯨꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯇꯣꯝꯄꯣꯛ ꯆꯥꯎꯅ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩ ꯂꯩꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯀꯔꯤ ꯑꯣꯏꯗꯣꯏ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗ ꯑꯩꯒꯤ ꯂꯦꯝꯕꯤꯒꯤ ꯃꯁꯝ ꯐꯣꯏꯕꯁꯨ ꯆꯥꯗꯅ ꯊꯣꯏꯅꯣ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥ ꯇꯣꯝꯄꯣꯛ ꯂꯦꯝꯕꯤꯁꯦ ꯇꯥ ꯇꯣꯝꯄꯣꯛ ꯅꯠꯇꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯏꯕꯅꯤ ꯃꯍꯥꯛꯁꯦ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯂꯦꯝꯕꯤꯁꯦ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯕꯅꯤ ꯅꯨꯄꯥ ꯅꯍꯥꯗꯒꯤꯁꯨ ꯁꯦꯟ ꯌꯥꯝ ꯂꯧꯊꯣꯛꯄꯅꯤ ꯇꯣꯝꯄꯣꯛ ꯆꯥꯎꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯁꯤꯡꯗꯨꯅ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯝꯕꯒꯤ ꯑꯩꯅ ꯊꯥꯕꯤꯔꯕꯅꯤ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯇꯣꯝꯄꯣꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯝꯒꯗꯕꯅꯤ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯏꯀꯥꯏꯕ ꯈꯪꯗꯕ ꯂꯦꯝꯕꯤ ꯂꯧꯖꯁꯤ ꯇꯣꯝꯄꯣꯛꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯅꯣꯗꯨ ꯇꯣꯝꯄꯣꯛꯀ ꯂꯦꯝꯕꯤꯒꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯆꯦ ꯊꯣꯏꯅꯣ ꯍꯧꯖꯤꯛ ꯈꯨꯄꯥꯛꯅ ꯊꯥꯔꯝꯕꯗꯣ ꯅꯥꯕ꯭ꯔꯥ ꯆꯦ ꯊꯣꯏꯅꯣ ꯊꯣꯏꯅꯣ ꯊꯦꯝꯕꯨꯡꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯤ ꯊꯦꯝꯕꯨꯡꯁꯨ ꯊꯣꯏꯅꯣꯒꯤ ꯈꯨꯌꯦꯡꯗꯨꯗ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯁꯥꯈꯤ ꯃꯁꯤꯅ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯞ ꯁꯥꯏꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯈꯣꯠꯂꯤ ꯁꯥꯈꯤ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯀꯔꯤꯅꯣꯅꯦ ꯑꯩ ꯀꯣꯛꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯀꯠꯆꯔꯤꯕꯁꯤꯅ ꯑꯩꯕꯨ ꯀꯣꯛ ꯇꯨꯝꯈꯤꯗꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅꯦ ꯇꯥꯟꯖꯥꯗꯨ ꯂꯦꯝꯕꯤꯗꯨ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯃꯆꯥꯅ ꯁꯥꯎꯅ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯁꯥꯈꯤꯅ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯨꯄꯥ ꯎꯅꯔꯨꯅꯤ ꯍꯥꯏꯗꯅ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯒ ꯁꯥꯎꯔꯒ ꯍꯜꯂꯛꯂꯤꯕꯗꯤ ꯅꯠꯇꯦ ꯅꯪꯅ ꯎꯅꯔꯨꯔꯤꯕ ꯅꯨꯄꯥꯗꯣ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕ꯭ꯔꯣ ꯂꯦꯝꯕꯤ ꯗꯥꯏꯔꯤꯗꯨꯗ ꯁꯠ ꯐꯝꯊꯗꯨꯅ ꯁꯥꯎꯅ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯂꯦꯝꯕꯤꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯁꯥꯈꯤ ꯁꯥꯎꯅ ꯀꯔꯤ ꯃꯥꯒꯤ ꯊꯣꯏꯅꯨ ꯍꯩꯕꯤ ꯂꯩꯁꯥꯕꯤ ꯆꯃꯣꯠꯅꯕꯤꯗꯨꯅ ꯏꯆꯥ ꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯁꯨ ꯃꯨꯟꯒꯤ ꯍꯣꯠꯅꯕꯁꯨ ꯁꯥꯗꯅ ꯑꯗꯨ ꯉꯥꯏꯈꯣ ꯅꯨꯄꯥꯗꯨꯗꯤ ꯁꯦꯜ ꯄꯥꯏꯕ꯭ꯔꯣ ꯏꯃꯥ ꯅꯨꯄꯥꯗꯨꯗꯤ ꯁꯦꯜ ꯈꯨꯄꯥꯏ ꯑꯃꯅꯤ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯅ ꯁꯦꯜ ꯄꯥꯏ ꯏꯃꯥ ꯃꯁꯛꯁꯨ ꯈꯨꯐꯖꯕꯅꯤ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯅꯨꯄꯥꯗꯨꯗ ꯍꯌꯦꯡꯃꯛ ꯆꯦꯟꯈ꯭ꯔꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯃꯥꯒꯤ ꯊꯣꯏꯅꯨ ꯍꯩꯕꯤ ꯆꯃꯣꯠꯅꯕꯤꯗꯣ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯥꯝ ꯌꯦꯠꯂꯛꯀꯗꯧ ꯃꯥꯜꯂꯤ ꯉꯁꯥꯏꯁꯨ ꯇꯥ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯀꯥꯏꯅꯒ ꯍꯥꯏꯔꯛꯂꯤꯕꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤꯅꯦ ꯏꯃꯥ ꯇꯧꯒꯦ ꯏꯃꯥ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯉꯥꯡꯂꯨꯒꯦ ꯏꯃꯥ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯃꯥ ꯏꯆꯥ ꯆꯪꯗꯨꯅꯅꯦ ꯊꯤꯛ ꯇꯧꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯏꯅꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯥꯈꯤꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯍꯦꯛꯇ ꯂꯥꯎꯔꯝꯃꯤ ꯑꯁꯪꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯏꯆꯦ ꯂꯥꯛꯄꯤꯔꯤꯌꯦ ꯏꯆꯦ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯁꯥꯈꯤ ꯁꯥꯎꯅ ꯑꯁꯪꯕꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯆꯃꯣꯠꯅꯕꯤꯗꯣ ꯈꯔ ꯋꯥꯔꯛꯎꯅꯦ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅ ꯀꯩꯗꯧꯔꯝꯂꯕꯒꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯍꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗꯣ ꯃꯨꯟꯅꯕꯨ ꯍꯣꯠꯅꯔꯝꯃꯤꯕ ꯑꯁꯪꯕꯤ ꯉꯛꯅ ꯀꯔꯤꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯒꯤ ꯏꯆꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥꯏꯅ ꯊꯥꯖꯗꯦ ꯍꯣ ꯇꯧꯗꯅ ꯇꯧꯏ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯌꯦ ꯅꯆꯥꯅꯨꯄꯤꯗꯣ ꯈꯔ ꯋꯥꯔꯛꯎ ꯁꯥ ꯁꯟ ꯊꯥꯗꯣꯛꯄꯗꯧꯅ ꯊꯥꯗꯣꯛꯂꯕꯗꯤꯅꯦ ꯌꯥꯔꯔꯣꯏꯅꯦ ꯏꯕꯦꯝꯃ ꯑꯁꯪꯕꯤ ꯁꯥꯎꯅ ꯁꯥ ꯁꯟ ꯊꯥꯗꯣꯛꯄꯗꯧꯅ ꯊꯥꯗꯣꯛꯂꯤꯕꯁꯤꯗꯤ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅꯤꯅꯦ ꯅꯣꯡꯃꯅ ꯅꯨꯄꯥ ꯑꯃꯒ ꯅꯣꯡꯃꯅ ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯒꯤ ꯍꯥꯏꯔꯕꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯆꯃꯣꯠꯅꯕꯤꯁꯤꯗꯤ ꯐꯥꯈ꯭ꯔꯦ ꯂꯦꯝꯕꯤ ꯁꯥꯎꯅ ꯍꯦ ꯍꯅꯨꯕꯤ ꯑꯩꯅ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ
ꯍꯅꯨꯕꯤ ꯅꯪꯒꯤ ꯅꯊꯧꯔꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯁꯥꯃꯣꯠꯅꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯦꯜꯂꯗꯅ ꯍꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯥꯃꯣꯠꯅꯕꯤꯗꯣ ꯅꯪꯗꯧꯅ ꯅꯨꯄꯥꯗꯗꯤ ꯆꯣꯞꯇꯕꯗꯣ ꯂꯦꯝꯕꯤꯗꯤ ꯑꯁꯪꯕꯤꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯂꯦꯝꯕꯤ ꯁꯥꯎꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯁꯤ ꯑꯩ ꯇꯧꯒꯦꯗꯣ ꯃꯁꯦ ꯇꯧꯒꯦꯀꯣ ꯃꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯆꯣꯡꯁꯤꯟꯗꯨꯅ ꯑꯁꯪꯕꯤꯒꯤ ꯁꯝꯗꯨ ꯐꯣꯏꯔꯝꯃꯤ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯕꯨ ꯈꯥꯝꯗꯣꯛꯄꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯊꯧꯖꯤꯜꯂꯝꯃꯤ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯐꯣꯏꯗꯠꯂꯣ ꯃꯁꯝꯗꯨ ꯐꯣꯏꯗꯠꯂꯣ ꯍꯦ ꯏꯆꯥꯕꯨ ꯅꯨꯄꯥꯗ ꯆꯣꯞꯄꯤ ꯀꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯗꯅ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯏꯈꯨꯠꯁꯦ ꯄꯦꯟꯅꯅꯦ ꯑꯃꯨꯛꯇ ꯐꯣꯏꯍꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯑꯁꯪꯕꯤꯒꯤ ꯃꯁꯝ ꯐꯣꯏꯕꯗꯨ ꯌꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅꯨꯁꯨ ꯍꯜꯂꯛꯂꯝꯃꯤ ꯎꯔꯦ ꯂꯦꯝꯕꯤꯒ ꯁꯥꯈꯤꯒꯅ ꯃꯃꯥꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨ ꯊꯣꯏꯅꯨ ꯁꯥꯎꯅ ꯍꯦ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯂꯦꯝꯕꯤꯗꯤ ꯊꯣꯏꯅꯨꯕꯨ ꯎꯕꯗ ꯀꯤꯅ ꯏꯃꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯊꯣꯏꯅꯨꯁꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯁꯥꯈꯤꯅ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯀꯤꯒꯅꯨ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯏꯆꯥ ꯆꯪꯗꯅꯅꯦ ꯃꯃꯥ ꯃꯆꯥꯁꯦ ꯂꯩꯔꯝꯃꯁꯤ ꯊꯣꯏꯅꯨꯁꯤ ꯌꯥꯎꯁꯤꯜꯂꯛꯏ ꯊꯣꯏꯅꯨ ꯁꯥꯎꯅ ꯑꯩ ꯏꯃꯥꯒꯤ ꯃꯁꯝꯕꯨ ꯐꯣꯏꯗꯅ ꯅꯣꯏ ꯈꯪꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯁꯥꯈꯤꯕꯨ ꯂꯥꯛꯇꯅ ꯍꯦꯛꯇ ꯏꯜꯂꯤ ꯁꯥꯈꯤꯗꯨ ꯎꯞꯇꯨꯅ ꯇꯥꯏ ꯊꯣꯏꯅꯨ ꯂꯦꯝꯕꯤꯒꯤ ꯃꯁꯝꯗꯨ ꯑꯃꯨꯛ ꯐꯣꯏꯔꯝꯃꯤ ꯁꯥꯈꯤ ꯀꯞꯇꯨꯅ ꯑꯣ ꯏꯃꯥ ꯑꯁ ꯑꯩ ꯈꯣꯡꯗꯦ ꯂꯦꯝꯕꯤ ꯀꯞꯇꯨꯅ ꯏꯃꯥ ꯆꯃꯣꯠꯅꯕꯤ ꯊꯣꯏꯅꯨꯅ ꯃꯆꯥꯒꯤ ꯁꯝꯁꯦ ꯂꯣꯏꯅ ꯐꯣꯏꯗꯨꯅ ꯂꯩꯔꯦ ꯏꯃꯥ ꯃꯁꯤꯒꯤ ꯆꯃꯣꯠꯅꯕꯤ ꯊꯣꯏꯅꯨꯒꯤ ꯃꯁꯝꯁꯦ ꯑꯝꯇ ꯐꯣꯏꯌꯣ ꯁꯥꯈꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯅꯪꯗꯤ ꯐꯣꯏꯕ ꯌꯥꯗꯕ꯭ꯔꯥ ꯍꯥ ꯅꯪꯒꯤ ꯅꯈꯨꯠ ꯄꯥꯟꯗ꯭ꯔꯣ ꯂꯥꯝꯃꯒ ꯐꯣꯏꯌꯨ ꯁꯣꯝꯗꯅ ꯑꯩꯅ ꯈꯣꯡ ꯇꯦꯛꯇꯅ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯁꯪꯕꯤ ꯏꯜꯂꯤꯕ ꯐꯤꯗꯨ ꯈꯣꯡꯆꯦꯠ ꯁꯦꯠꯇꯨꯅ ꯍꯦ ꯑꯩꯕꯨ ꯅꯃꯥꯅ ꯆꯥꯁꯪꯗꯅ ꯁꯝ ꯐꯣꯏꯈꯤꯕ ꯈꯪꯒꯅꯤ ꯏꯃꯥꯒꯤ ꯊꯣꯏꯅꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗ ꯆꯣꯞꯄꯤ ꯅꯨꯄꯤꯗꯣ ꯅꯩꯈꯥꯏꯌꯨ ꯏꯃꯥꯅꯅꯦ ꯑꯃꯁꯤ ꯅꯩꯈꯥꯏꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯁꯥꯈꯤꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ ꯁꯥꯈꯤꯒ ꯂꯦꯝꯕꯤꯒꯗꯨ ꯀꯞꯇꯨꯅ ꯈꯪꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯅꯔꯝꯃꯤ ꯑꯁꯪꯕꯤꯒ ꯊꯣꯏꯅꯨꯒꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯥꯈꯤꯅ ꯍꯦꯗꯨꯅ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯏꯃꯥ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯇ ꯁꯥꯃꯨ ꯂꯥꯎꯅꯤ ꯅꯪꯕꯣ ꯂꯦꯝꯕꯤꯁꯨ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯏꯃꯥ ꯅꯆꯥꯁꯨ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯅꯆꯥꯒꯤ ꯀꯣꯛꯁꯦ ꯁꯝ ꯑꯃꯠꯇ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯤ ꯃꯤꯁꯤꯡꯁꯤꯁꯨ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯣ ꯁꯥꯃꯣꯠꯅꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯏꯃꯥ ꯏꯆꯥꯕꯨ ꯐꯨꯕꯗꯨꯕꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦꯅꯦ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯃꯈꯣꯡ ꯑꯗꯨ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨꯗꯨ ꯇꯣꯝꯄꯣꯛꯀ ꯊꯦꯡꯅꯔꯝꯃꯤ ꯇꯣꯝꯄꯣꯛꯇꯤ ꯊꯣꯏꯅꯨꯕꯨ ꯎꯕꯗ ꯃꯁꯥꯗꯨ ꯌꯥꯝ ꯍꯩꯅꯔꯝꯗꯦ ꯊꯣꯏꯅꯨ ꯇꯣꯝꯄꯣꯛꯄꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ ꯊꯣꯏꯅꯨ ꯂꯦꯝꯕꯤꯒꯤ ꯂꯝꯆꯠ ꯈꯪꯕꯅ ꯇꯣꯝꯄꯣꯛꯇ ꯂꯦꯝꯕꯤꯒꯤ ꯂꯝꯆꯠ ꯑꯗꯨꯕꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯊꯣꯏꯅꯨꯅ ꯇꯣꯝꯄꯣꯛꯄꯨ ꯈꯝꯂꯝꯃꯤ ꯇꯥ ꯇꯣꯝꯄꯣꯛ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯇꯣꯝꯄꯣꯛ ꯌꯥꯝ ꯍꯩꯅꯗꯅ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯗꯧ ꯋꯥꯠꯂꯤꯒꯦ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯁꯨ ꯈꯪꯉꯤ ꯇꯥ ꯇꯣꯝꯄꯣꯛꯅ ꯂꯦꯝꯕꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕ ꯑꯗꯣ ꯇꯥ ꯇꯣꯝꯄꯣꯛ ꯂꯦꯝꯕꯤꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯕꯅꯦ ꯃꯥꯅ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯀꯩꯁꯨ ꯅꯨꯡꯁꯤꯔꯝꯃꯣꯏ ꯇꯥ ꯇꯣꯝꯄꯣꯛꯇꯒꯤ ꯁꯤ ꯂꯧꯊꯣꯛꯅꯕ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕꯅꯤ ꯇꯣꯝꯄꯣꯛ ꯁꯥꯎꯅ ꯅꯪꯅ ꯍꯥꯏꯒꯗꯧ ꯂꯣꯏꯔꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯦꯝꯕꯤꯒ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯤꯗ ꯑꯁꯥꯛ ꯌꯦꯜꯂꯤꯕꯁꯦ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯂꯦꯝꯕꯤ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯊꯨꯒꯥꯏꯔꯒ ꯅꯪꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯈꯜꯂꯤꯕꯗꯣ ꯅꯃꯪꯗ ꯐꯥꯎ ꯃꯪꯉꯨꯅꯣ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯂꯦꯝꯕꯤꯒ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯆꯃꯣꯠꯅꯕꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯂꯧꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ ꯅꯪ ꯅꯁꯥ ꯅꯁꯥꯒꯤ ꯐꯤꯕꯝ ꯈꯪꯖꯗ꯭ꯔꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯅꯪꯕꯨ ꯍꯩꯅꯗꯦ ꯅꯪꯕꯨ ꯎꯕꯗ ꯍꯩꯅꯗꯕ ꯐꯥꯎꯏ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯀꯦ ꯈꯟꯒꯅꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯉꯁꯤꯗꯤ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯝꯂꯤ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯊꯣꯏꯅꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯅ ꯆꯃꯣꯠꯅꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯄꯤꯗꯨ ꯁꯖꯠ ꯇꯩꯊꯣꯛꯏ ꯊꯣꯏꯅꯨ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯪꯕꯤꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯏ ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯄꯨꯡꯁꯣꯏ ꯁꯣꯏꯔꯕꯅꯤ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯊꯕꯛꯅ ꯃꯔꯣꯜ ꯑꯃꯅꯦ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯇꯜꯂꯤꯕ ꯅꯁꯥꯗꯨꯗꯅꯦ ꯂꯧꯈꯠꯄ ꯌꯥꯕ ꯃꯇꯦꯛ ꯌꯥꯎꯗꯦ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯕꯗꯤ ꯑꯁꯪꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯣꯏꯅꯨ ꯃꯆꯤꯟꯗꯨ ꯈꯨꯝꯂꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯏꯅꯨꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯁꯪꯕꯤ ꯃꯆꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯨꯏ ꯑꯅꯥꯕꯤ ꯁꯥꯗꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯨꯅ ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦ ꯊꯣꯏꯅꯨ ꯇꯞꯅ ꯏꯃꯥ ꯑꯩꯒꯤ ꯁꯛꯁꯦ ꯌꯥꯝ ꯊꯤꯔꯕꯣ ꯏꯃꯥꯁꯨ ꯅꯆꯥ ꯍꯥꯏꯕ ꯎꯕꯗ
hangoi tukatsaba phawbra asangbi ngakna ipagi thoino karino ngasi isana imada haribudubo karigi imani isabu ubada hangoi tukatsab phawga toribano thoino mamitagi mapitana ma kasidagiti nacha imana haiba khuding nacha injeragi ma imana yadaba thabak nacha amuk ana taurero asangbi ngakna imagi thoino isana ngasi imana haribasibu asengbaro asengbani ma nacha imana yadaba thabak amuk ana taurero ngasidagi lubanan matam lagi imagi matengsu nacha panglagi asangbi harauna adunidana isa sidi ima ising luluge irudo hanane amukta phajana lukthokse thoinusu mama na hari wadu yarami asumna thoinudu ising asaba lumduna iru lurami asangbi momonoktuna aigi isa se thida bazani nahan makai iru janing mandadana thibu oirami iru luthoklanina kayadi phajare thoinusu mama na mabu phajai kaina harakpududa haraurami ima aise asengmagisu phajabra phajai ngasidi isagi kususya sanggongumna ngaure sumaina ne luna nana layo numit asida thoinusu luna nana lairami mamagi mateng su panglammi adumna luna nana laibadagi limbidagi thoinuni hena phajarami leikagi mising adusu thoinugi hangtak hongnakliba mohong asida yamna ngaknarami hana limbida tanarama nupasing adusu thoinuda oina tanarami adubu thoinu amata yaramde nongma thoinuga thajagadu kaithelda chatlami chana thajana thoino aidi nanga sumai torkani haibisa sukar khaludi magi lembi haibi nupadagi sathok thaktok pi kanbido hanadi mama ngaire haidana manga ya haigatlambani ada hausikti ida thoino nangni ya heli phajaba adu ida thoino nangsu nupa ma koirasi nangna nupa koida leibasa aikhoisu nugaiti ida aikoi nangdida koiroi kaigi koiningdriba kaishu tawdida sum koiningdabani adamna wari sana lakpada mau amaga thengnarami maudu thoinubu ubada haima nangbu isi asangbigi masanapi samonabi thoinudu natro thoinu nokfe tawna hoi mani domcha haima nangdi nasaka ya phajaramedana adumaina ke layune hoi domcha adudi ekhoi mu salukiki hoi sat thoinuga thajaga su satkirami tompoksu lembigi maramda asengma pumba khanglaklami tompok thoinuda mana ngangbikibado haujiktada ningamdaba phauraklammi thoinuda lale haisagi haina khalami nongma tompoktu thoinu hoigi laikai laktuna thoinu kokthok halami thoinu suthoklei tompok tungon thoktu leirami thoinu khonjela do khara tapna ibong aibo thoklaktaba yade haina kaubibabu kari leirabagi tompoktu mamai onthorai tompok thoinugi masak adubu ubada mamikukani kawmakhai ngyak yengro leirami thoinuna ibong aibu kaubabu tompoksu kya lai ja aidi nangbu kaudi aina kaubudi thoinu nokfe tawduna ibong ai thoinu ne mingma na boiramuni ja aina haribu thoinu sidi samo nabi thoinu duni thoinu nokmi tawduna ibong jamo nabi thoinu do ai ni nasalbu masa khangjabo ibong tompok yam ngakna thoinu da yengduna nangbu jamo nabi thoinu ne haiba au mani ibong nangyam hongami ado ibungna nasalbu thoklaktaba yade haina haribabu kaigino ibong thoino ai nangina phamdem lankre masi haigi haiduna ai lakpani nangna gi phanam haibada aina nangi wa laukire aina nangmusu thina ngangbiki thoino aibungda ngakpiyo ibong adumna nasalda haibigano ibungdi kaisu lante lalibadi aini ibungna nasalda ngangbikibaduna nasalna gyan tarakibani ibungna nasalda ngangbiramdrabadi hanagum jamonabi thoinu oiduna ai leiramgani thoinuga tompoka wari sadun lairibadu laptakna lembina urami lembi yam sauna thoinuga tompoka gi manakta sangaktuna ta tompo kaino nangna tawise lembi thoinuda monsinduna thoinu haibi phaubi nang ai ni pasena tradi ni pamti leitraba nama nu khrabiduna mi ni pamulo haiduna haibra khangaude tompokna lembi gi mamaida khupakna tharami ai gi mangda nanggumbi mana thoinuda dum naiba yabra nungsibubu kaishulaitana khanmi ai nangni asengma pumba aina loina khanglabani nungsibubu kaishulaitana khanbina nangbudi aina dukhajai lembi tompokta yengduna ta tompok nang nahari dukai ai
ꯇꯥ ꯇꯣꯝꯄꯣꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯀꯣꯏꯗꯦ ꯃꯁꯤꯒꯤ ꯑꯐꯥꯎꯕꯤꯁꯤꯅ ꯍꯥꯏꯔꯒ ꯇꯥ ꯇꯣꯝꯄꯣꯛꯅ ꯊꯥꯖꯔꯤꯕ ꯀꯩꯒꯤꯅꯣ ꯌꯥꯔꯦ ꯑꯩꯒꯤ ꯃꯥꯡꯁꯤꯗꯒꯤ ꯅꯪ ꯌꯥꯝ ꯊꯨꯖꯈ꯭ꯔꯣ ꯑꯩ ꯅꯪꯒꯤ ꯅꯁꯛꯇꯣ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯂꯦꯝꯕꯤꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯇꯣꯝꯄꯣꯛꯅ ꯇꯥꯕꯤꯔꯝꯗꯦ ꯂꯦꯝꯕꯤ ꯃꯃꯤꯠꯇꯨ ꯄꯩꯅ ꯊꯣꯏꯅꯨꯗ ꯌꯦꯡꯂꯝꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯅ ꯏꯕꯨꯡ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯂꯩꯇꯕꯒꯤ ꯃꯔꯝꯒꯤ ꯂꯦꯝꯕꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕ ꯊꯣꯏꯅꯣ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩꯅ ꯍꯥꯟꯅ ꯂꯦꯝꯕꯤꯒꯤ ꯃꯔꯝꯗ ꯈꯪꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯊꯣꯏꯅꯣ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕꯅꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ ꯏꯕꯨꯡ ꯑꯩ ꯆꯪꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨꯗꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛ ꯊꯣꯏꯅꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯣꯏꯅꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯁꯪꯕꯤꯁꯨ ꯆꯪꯉꯛꯏ ꯕꯦꯝꯃ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯆꯥꯛꯈꯨꯝ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯈꯔꯁꯨ ꯑꯧꯔꯨꯔꯣꯏꯅꯦ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯊꯣꯏꯅꯨꯗ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯑꯁꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯅꯨꯄꯥ ꯈꯔꯅ ꯊꯣꯏꯅꯨꯒꯤ ꯃꯥꯡꯗ ꯊꯠꯆꯤꯟꯗꯨꯅ ꯅꯪꯂ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯀꯣꯏ ꯍꯥꯏꯁꯦ ꯊꯣꯏꯅꯨ ꯅꯨꯄꯥꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ ꯅꯨꯄꯥ ꯑꯃ ꯀꯔꯦꯝꯅꯅ ꯐꯖꯕꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯗꯧꯅꯤ ꯏꯇꯥꯎꯆꯥ ꯃꯁꯤꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯣꯏꯅꯨꯕꯨ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨ ꯇꯣꯝꯄꯣꯛꯅ ꯊꯣꯏꯅꯨꯒꯤ ꯃꯈꯨꯠ ꯄꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯂꯝꯃꯤ ꯅꯨꯄꯥꯗꯨ ꯎꯞꯇꯨꯅ ꯇꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯇꯣꯝꯄꯣꯛꯇ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯇꯣꯝꯄꯣꯛꯀ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯐꯨꯅꯔꯛꯏ ꯉꯥꯏꯍꯥꯛ ꯐꯨꯅꯔ ꯃꯇꯨꯡ ꯇꯣꯝꯄꯣꯛꯅ ꯊꯣꯏꯅꯨꯕꯨ ꯈꯨꯗꯥꯡꯗ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤꯔꯝꯃꯤ ꯁꯣꯝꯗ ꯑꯁꯪꯕꯤꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯇꯕꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯏꯆꯥꯗꯨꯕꯨ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯀꯔꯥꯏꯗ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯪꯕꯤꯗꯨ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯃꯤ ꯇꯣꯝꯄꯣꯛꯀ ꯊꯣꯏꯅꯨꯕꯗꯨ ꯆꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯔꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯊꯣꯏꯅꯨꯒ ꯇꯣꯝꯄꯣꯛꯀ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯇꯣꯝꯄꯣꯛ ꯊꯣꯏꯅꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯊꯣꯏꯅꯨ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯌꯦꯡꯂꯤꯃꯈꯩ ꯄꯦꯟꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯦ ꯊꯣꯏꯅꯨ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯩ ꯇꯣꯝꯄꯣꯛꯅ ꯊꯣꯏꯅꯨꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯅꯣꯟꯈꯠꯄꯤꯗꯨꯅ ꯅꯪꯗꯤ ꯑꯩꯒꯤ ꯆꯃꯣꯠꯅꯕꯤ ꯅꯨꯡꯁꯤꯕꯤꯅꯤ ꯑꯁꯨꯝꯅ ꯊꯣꯏꯅꯨꯒ ꯇꯣꯝꯄꯣꯛꯀꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯗꯨ ꯍꯅꯨꯕ ꯑꯃꯅ ꯆꯦꯜꯂꯝꯃꯤ ꯂꯦꯝꯕꯤꯅꯗꯤ ꯅꯨꯄꯥꯗꯨ ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯂꯦꯝꯕꯤ ꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ